ꯑꯁꯤ ꯂꯣꯟꯕ ꯂꯣꯏꯗ꯭ꯔꯤ ꯍꯧꯒꯠꯂꯛꯏꯅꯦꯕ ꯃꯌꯥꯝꯁꯤ ꯍꯧꯕ ꯂꯣꯏ ꯁꯥꯔꯣ ꯁꯥꯔꯣ ꯅꯨꯡꯁꯥ ꯁꯥꯔꯣ ꯅꯨꯡꯁꯥ ꯁꯥꯗꯣꯏꯔꯥ ꯅꯣꯡ ꯆꯨꯗꯣꯏꯔꯥ ꯁꯤꯕꯣ ꯄꯦꯜꯂꯦꯗ ꯅꯣꯡ ꯆꯨꯕꯒ. Hello everyone, good morning, welcome back to my channel. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯑꯌꯨꯛꯇꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯧꯔꯦ. ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯨ ꯁꯥꯗꯣꯔꯤ ꯃꯥꯜꯂꯦ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯆꯔꯥꯁꯦ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯊꯣꯡꯉꯦꯕ. ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯔꯥꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯦ. ꯑꯗꯣ ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯑꯁ ꯅꯨꯡꯁꯥ ꯁꯥꯔꯦ ꯅꯨꯡꯉꯥꯏꯔꯦꯍꯦ. ꯁꯥꯔꯣ ꯁꯥꯔꯣ ꯅꯨꯡꯁꯥ ꯁꯥꯔꯦ ꯅꯨꯡꯉꯥꯏꯔꯦ. ꯏꯁꯤꯡ ꯀꯪꯒꯅꯤ. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯇꯦꯕꯜ ꯁꯥꯡꯅ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯄ ꯌꯦꯡꯁꯤ ꯃꯌꯥꯝ. We rise like tall buildings as the chemicals they take us higher. ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯅꯅꯦ ꯀꯂꯝ ꯀꯩꯀꯥ ꯍꯥꯞꯅꯕꯩꯅꯦ ꯂꯣꯟꯁꯤꯜꯂꯤꯅꯦ ꯑꯩꯅ. ꯂꯪꯅꯦ ꯑꯂꯦꯝꯕ ꯈꯔ ꯂꯩꯍꯧꯕ, ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯂꯣꯟꯈꯤꯕꯒꯤ ꯑꯂꯦꯝꯕ ꯈꯔ ꯂꯩꯍꯧꯕꯗꯨꯅꯅꯦ ꯀꯂꯝ ꯍꯥꯞꯅꯕꯅꯦ ꯂꯥꯟꯊꯣꯔꯛꯑꯦꯕ. ꯑꯁ ꯂꯥꯟꯊꯣꯔꯛꯑꯦꯅꯦ ꯁꯦ. ꯑꯁꯤ ꯃꯩꯅ ꯆꯨꯒꯗꯅꯦꯕ. ꯁꯥꯔꯦ ꯋꯥꯏ ꯆꯨꯔꯦ ꯋꯥꯏ ꯇꯧꯔꯤꯁꯦ. ꯁꯥꯕꯁꯦ ꯀꯃꯥꯏ ꯀꯣ ꯀꯣꯏꯕ ꯏꯁꯤꯡ ꯌꯦꯡꯒꯦ. ꯏꯁꯤꯡ ꯌꯦꯡꯒꯦ. ꯏꯁꯤꯡ ꯌꯥꯝꯗꯕ꯭ꯔꯥ ꯌꯦꯡꯒꯦ. ꯏꯁꯤꯡ ꯀꯌꯥꯝ ꯆꯠꯂꯦ ꯌꯦꯡꯒꯦ. ꯉꯥ ꯆꯠꯄ ꯃꯐꯝꯗꯨꯒ ꯍꯦꯟꯒꯠꯄ꯭ꯔꯣ ꯍꯦꯟꯗꯕ꯭ꯔꯣ. ꯇꯨꯔꯦꯟꯅ ꯄꯥꯊꯔꯛꯏꯁꯦ. ꯇꯨꯔꯦꯟ ꯌꯥꯗꯩꯁꯦ. ꯁꯤꯔꯦꯜ ꯌꯦꯡꯁꯤ ꯌꯦꯡꯉꯣ. ꯀꯩ ꯁꯤꯔꯦꯜꯅꯣ? ꯎꯟꯅꯤ ꯚꯥꯏꯒ ꯁꯤꯔꯦꯜ ꯌꯦꯡꯉꯁꯤꯅ. ꯁꯤꯒ ꯏꯟꯁꯤ ꯆꯤꯡꯉꯁꯤꯅ. ꯀꯅꯥ ꯏꯟꯅꯁꯦ? ꯁꯤꯗ ꯀꯩꯅꯣ ꯂꯨꯝꯃꯅꯤ. ꯍꯌꯦꯡ ꯇ꯭ꯔꯦꯟ ꯆꯠꯂꯤ. ꯉꯝꯃꯣꯏꯗ꯭ꯔꯣ? ꯉꯝꯃꯣꯏ ꯂꯨꯝꯃꯦꯕ. ꯃꯤ ꯑꯍꯨꯝ ꯆꯪꯉꯁꯤ. ꯑꯩ ꯆꯤꯡꯍꯟꯅꯤꯡꯉꯦꯀꯣ. ꯑꯩ ꯆꯤꯡꯍꯟꯅꯤꯡꯉꯤꯅꯦ. ꯍꯧꯖꯤꯛꯅꯦ ꯅꯦꯅꯦꯒꯤ ꯍꯨꯃꯥꯏ ꯂꯣꯟꯕ ꯆꯦꯡꯒꯤ ꯑꯩꯅ ꯆꯪꯉꯛꯏꯅꯦꯕ. ꯉꯁꯤ ꯃꯌꯥꯝ ꯆꯦꯡꯍꯜꯂꯛꯀꯦ. ꯁꯤ ꯂꯩꯔꯦ. ꯑꯁꯤ ꯂꯣꯟꯕ ꯂꯣꯏꯗ꯭ꯔꯤ ꯍꯧꯒꯠꯂꯛꯏꯅꯦꯕ. ꯐꯖꯕꯅꯤꯁꯦ. ꯑꯣꯔꯦꯟꯖꯅꯤꯅ. ꯑꯣꯔꯦꯟꯖ ꯅꯠꯇ꯭ꯔꯣ? ꯑꯣꯔꯦꯟꯖꯅꯤ. ꯑꯁꯤꯅ ꯑꯥꯗ ꯊꯣꯡ ꯊꯦꯟꯖꯕꯗꯣ ꯑꯗꯨꯗꯨꯅꯦꯕ. ꯐꯖꯗ꯭ꯔꯥ? ꯑꯁꯤ ꯂꯩ ꯗꯤꯖꯥꯏꯟꯒꯁꯨ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ. ꯂꯣꯏꯗ꯭ꯔꯤꯁꯦ ꯃꯌꯥꯝ ꯋꯥꯠꯂꯤ. ꯑꯁꯤꯒꯁꯨ ꯑꯃ ꯂꯩꯔꯦ. ꯑꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤ. ꯁꯤꯁꯨ ꯍꯧꯒꯠꯂꯛꯄꯇ ꯉꯥꯏꯔꯤ ꯃꯥꯏꯁꯦ. ꯑꯁꯤꯁꯨ ꯐꯖꯕꯅꯤ. ꯂꯩꯔꯣꯡꯒ ꯊꯣꯛꯏꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ. ꯁꯤ ꯂꯩꯔꯦ. ꯐꯖꯩ ꯂꯣꯏꯅ ꯐꯖꯩ. ꯉꯥꯅꯨ. ꯁꯤ ꯉꯥꯅꯨꯁꯨ ꯐꯖꯩꯅꯦ. ꯆꯤꯛꯄꯅꯤꯅꯦ. ꯃꯃꯥꯎ ꯁꯤꯔꯣ. ꯁꯤ ꯍꯦꯟꯒꯠꯇꯦ. ꯍꯦꯟꯒꯠꯇꯦ ꯇꯥꯔꯤꯅꯤ ꯏꯁꯤꯡ. ꯑꯗꯨꯝ ꯈꯥꯏꯌꯦ. ꯉꯔꯥꯡ ꯆꯠꯂꯨꯏꯗꯣ ꯑꯩꯅꯤ ꯅꯪ ꯅꯠꯇꯦ. ꯉꯁꯤꯒꯤꯅꯤ. ꯈꯣꯏ ꯆꯨꯞꯄ ꯃꯐꯝ ꯊꯤ ꯂꯥꯛꯑꯦ. ꯃꯐꯝ ꯂꯩꯇ꯭ꯔꯦ. ꯈꯣꯏ ꯆꯨꯞꯄ ꯃꯐꯝ ꯊꯤ ꯂꯥꯛꯑꯦ. ꯁꯤ ꯀꯪꯒꯗꯅꯤ. ꯁꯤ ꯀꯃꯥꯏꯅ ꯍꯟꯗꯣꯛꯇꯣꯔꯤꯒꯦ. ꯈꯣꯏ ꯆꯨꯞꯄ ꯃꯐꯝ ꯂꯩꯇ꯭ꯔꯦ. ꯁꯤꯗꯗꯤ ꯈꯣꯏ ꯁꯦꯝ ꯂꯣꯏꯔꯦ. ꯉꯥ ꯐꯥꯗꯣꯏꯔꯥ ꯐꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ. ꯌꯦꯡꯉꯨꯒꯦ. ꯉꯥ ꯁꯥꯔꯦꯡ ꯑꯃ ꯐꯥꯔ ꯂꯥꯛꯇꯣꯏꯅꯤ ꯌꯦꯡꯉꯨ. ꯐꯥꯗꯣꯏꯒꯤ ꯇꯥꯏꯞ ꯉꯥꯒꯁꯦ ꯌꯥꯝ ꯐꯥꯗꯣꯏꯒꯤ ꯇꯥꯏꯞꯇ ꯐꯥꯉꯦ ꯄꯨꯡꯅꯥꯏꯕꯣ. ꯁꯥꯔꯦꯡ ꯑꯆꯧꯕ ꯑꯃ ꯐꯥꯔꯒ ꯄꯨꯔꯛꯀꯦ ꯍꯧꯖꯤꯛ ꯅꯥꯈꯣꯠꯅ. ꯅꯣꯏ ꯌꯥꯝ ꯊꯥꯅꯗꯕꯩ ꯍꯧꯖꯤꯛ ꯁꯥꯔꯦꯡ ꯑꯆꯧꯕ ꯑꯃ ꯐꯥꯔꯒ ꯄꯨꯔꯛꯀꯦ. ꯑꯃ ꯉꯥꯁꯦ ꯀꯩꯅꯣꯝ ꯍꯥꯞꯇ꯭ꯔꯤꯅꯦ ꯈꯣꯏ. ꯑꯃꯁꯦ ꯃꯁꯛ ꯎꯍꯜꯂꯛꯀꯅꯥꯏ. ꯑꯃ ꯃꯆꯤꯟꯖꯥꯛ ꯊꯥꯛꯏ. ꯑꯗꯨꯁꯨ ꯀꯥꯏꯗꯦ. ꯉꯥꯁꯦ ꯄꯨꯡ ꯀꯌꯥꯗ ꯐꯥꯗꯣꯏꯅꯣ? ꯏꯟꯁꯤ ꯉꯥꯜꯂꯛꯄ꯭ꯔꯣ? ꯉꯥꯜꯂꯛꯄ꯭ꯔꯣ ꯏꯟꯁꯤꯒ? ꯉꯥ ꯑꯃ ꯆꯣꯡꯉꯔꯦ. ꯇꯔꯥꯡꯒꯅꯤ ꯉꯥ ꯂꯥꯛꯑꯔꯣꯏ. ꯆꯨꯝꯅ ꯃꯄꯥꯟꯗ ꯂꯦꯞꯄꯒꯅꯦ
Nasa, mapa, paula, mapa sih sih nanti ini terbaik ni. Enggak apa ni. Ama katang jauh deh. Ada batang air itu nama katang jauh deh. Puai ha puai. Oh, langgi langan ni. Ngasih sih. Terus juga mai don bagi thok lei cha sih ma pham doi nyai sih bo jan ga da sih bo. Sih pham ma khoi chu po yo mai don gen thok lei. Hay no ma ta dei ma tak tai. Hay no sih mo hek tat ti ga yong sa mul le jing ja. Mul le mya hek tat ti ni. Cha yi. À, thắng được rồi. Nó là ngà phá vào khối chụp được. Ở đây. Nó cái chương trình đây. Chào. Chào bao thì chuyện thì jam. Ai thì jam phá thế. Ama khối cái nó chụp đi. Hả? Wah, ya kapan mani ya? Tangan lupa tangan lu nih. Ayah nggak malah. Nggak ya. Thada nih. Ciao cái này tao đang ngã sih ya. Hai mà chả ta. Hap. Atau mana orang ngã tuh? Nang ngã sih kan ciao lu nang ngã happy sih macam jak tuh. Kadang nang ya. Apa itu macam dah? Nga ka dalo nya chakha wala pokhai la ni ram cha di kai wa nu ni thum mo le kai kwa ma chen ngi do Khoai hấp thôi thôi ya idi. tamon ga ne du ga hu mari thok te mi do tak tho ma che khatang ni hap te do lu ba chang man ga Nga châu bò đi pha để mà chả người ta thì nhẹ tao đi. le kum du yo yang thau ta ni lo ya cha ha di mo ngai Pha bao nhiêu cái? hay ha Bố chỉ chạy tất cả phần đó. in ching ma jo hai te ta wi cái quan ma te khini ne yawi thang ga lu ni ya jingu ba che yawi ni thang ga lu ne a duan tap ting ari in do na hana phai ga ni tu pai je ni kai wan no kai Nga thì phải không lên rồi. ở đâu ako tap tam nên chừng mỏ ra chừng khỏi rồi Không đi đâu chứ. Đi. Thôi pha để bố thâu giờ đi. 너 당 달아온 게도 다 달아 아카다 이 순간 다 달아온 거 약한 거다 어디다 바까이지 자디 전에 깡도 다 나도 말루랑 뭐 잘해네 깡도 다 달아와 이거 다 달아 예 빨리 다 달아 이거지 제발 이제 난다 Mèo nga sih kalau ini anak mbak ini nggak hantar ni dah kau tadi, ani kata ni jangan mbak aduh sepung ani cupak. Jadi ke? Ngapa aja lah? Ngua cào rồi ni, kau cào đi rồi, kau cepat buka suka deh. Ada, jadi enggak mau kau terang orang, sahabat orang mau hati ni, si cara ni udik. Di ngada macam thoga chaksare ada hudise nga putharani aduga hore dingam kari toba da myadum jingal ke myam ado myam ai hojik se nungthin ne achabu sani gangna bujia hogi to wi ne ba good luck ready bhaina jenel am lai ba do adugi che dun ne hobo do yam na haw do ma le ba handa ma thangalak pa ne ba adu do jinga ina try to ga ina to ba ni ado iche dun hobo di phachana hore ado aina hobo isna kari oi ba khang ne ai try to ga am pho ho dre ba ado try to ga ina to ne ado siga ai besan khara la ga masala te hap chal le ba ado ai hing di leite ba ai hing hap dre
ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯄ ꯌꯦꯡꯁꯤ ꯑꯗꯣ ꯁꯤꯒ ꯑꯩ ꯇꯣꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯔꯛꯑꯅꯤ ꯈꯪꯗꯦ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯌꯦꯡꯉꯁꯤ ꯁꯣꯝꯗꯁꯨ ꯑꯩ ꯈꯥꯡ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯔꯛꯑꯅꯤ ꯑꯁꯤꯒ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯅꯤꯡꯉꯤꯕꯣ ꯑꯁꯤꯁꯤꯡꯁꯦ ꯃꯆꯥꯗ ꯇꯧꯕꯗꯣ ꯑꯩꯅꯅꯦ ꯑꯆꯧꯕꯗꯣ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯕꯨꯖꯤꯌꯥꯁꯦ ꯆꯥꯎꯅ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯍꯧꯕ ꯂꯣꯏꯔꯦ ꯈꯔ ꯀꯥꯊꯣꯛꯈ꯭ꯔꯦ ꯍꯧꯔꯤꯉꯩꯗꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨꯅꯦ ꯉꯝꯍꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯣꯕꯥꯏꯜ ꯊꯝꯐꯝ ꯂꯩꯇꯕꯒꯤꯅꯦ ꯑꯩꯅ ꯍꯧꯔꯒ ꯔꯤꯖꯥꯗ ꯑꯣꯜꯍꯜꯂꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯥꯈ꯭ꯔꯦ ꯍꯥꯏꯅꯅꯦ ꯑꯗꯣ ꯈꯔꯗꯤ ꯀꯥꯔꯦ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯒꯨꯂꯥ ꯕꯤꯗꯤꯞꯀꯤ ꯏꯆꯦꯗꯨꯅ ꯍꯧꯕꯗꯤ ꯀꯥꯕꯩ ꯆꯥꯊꯣꯛꯀꯦ ꯐꯖꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤꯀꯣ ꯃꯥꯅ ꯍꯧꯕꯗꯨꯗꯤ ꯑꯝꯇ ꯀꯥꯗꯦꯕꯣ ꯑꯩꯅ ꯍꯧꯕꯁꯤꯗꯤ ꯂꯣꯏꯔꯦ ꯀꯥꯔꯁꯨ ꯍꯥꯎꯔꯦ ꯑꯩ ꯑꯅꯤ ꯈꯛꯇꯪ ꯀꯌꯥ ꯑꯍꯨꯝ ꯈꯛꯇꯪ ꯇꯅꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯒ ꯊꯛꯎꯔꯒꯦ ꯃꯃꯥ ꯍꯣꯏꯗ ꯇꯦꯁ ꯇꯧꯍꯟꯒꯦ ꯃꯣꯏ ꯑꯁꯤꯁꯦ ꯍꯥꯏꯗꯤ ꯀꯦꯝꯗꯤ ꯂꯥꯎꯔꯦ ꯑꯗꯣ ꯀꯦꯝ ꯂꯥꯎꯔꯦ ꯑꯗꯣ ꯀꯦꯝ ꯂꯥꯎꯔꯦ ꯁꯤ ꯆꯥꯒ ꯊꯛꯎꯔꯒꯦ ꯆꯥꯔꯒꯦ ꯍꯧꯕ꯭ꯔꯥ ꯍꯧꯔꯕ ꯌꯥꯝꯕꯨꯗꯤ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯄꯄꯥꯁꯨ ꯍꯥꯎꯔꯦ ꯃꯃꯥꯁꯨ ꯍꯥꯎꯔꯦ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯁꯤꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯔ ꯍꯣꯔꯦꯟ ꯀꯨꯝ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯗꯥꯒꯤ ꯄꯨꯡ 5 ꯇꯥꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯑꯗꯨꯝ ꯂꯧꯔꯗꯤ ꯑꯗꯨꯝ ꯍꯥꯄꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯧꯗ꯭ꯔꯒꯅ ꯁꯤꯒ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ